Americana handak Yamanda Manamanam air strike tawi amasung air strike tawrise masi red sea dagini maru oida aduga red sea da makoi gi fighter jet sing thang bagi tamakte USS Truman se matam kuina dagi masida involve oidana war asida saruk yaduna laibani contribution am pira ka masi loina masi gi chawrama aircraft asi sena bagi tamakta America gi makoi gi warship kaya masu maduta patrolling tawduna koicha chatana lairi pani main urban missile drone ama laklaka USS Truman asida lairiba jahaz sing lairiba fighter jet sing masida hit tawkigatra kari tawkigatra masi sena bagi tamakta madu kaya masu laikribani so fighter jet sing ase madudagi पायरगा चटली थाथुरगा लाई सो ngasi angakpagi case amo oikre America gi masi loss ni natraga mokoi gi failure ni habiai amasi international da yamna nainara matang amani modi karam haina modu oikibno harise makoi gi F-18 fighter jet amma masi pairoga yamanda hit tawramraga laklibra natraga masi patrolling gi pairibra natraga exercise gi pairoga halakpata masi docking gi damakta land tawraga masi magi park ama jahaz tuda magi dock asida park ama lai maduda tam insala kadori insala ko matam sida drag tawi yamna kanna inba matam da su maning lom da hankhari chakhini haiduna aduga wall su leitabagi wafam la kaino ni jahaz asigi side sida border sida wall leibra leitra leibo oina ute so masida tractor amana chingi haidi saigi F-18 fighter jet ase so chingba matam sida samudra da onthakre tractor asiga masi onthakre adugi matungda hojik prithvi ki mafom khuding da nainakre madudi yamani kanglop singna fighter jet ama thom thadraga su madugi fighter jet adugi oina red sea gi manungda matam punamaki madugi to aikogi parking place oitan laikhragani adu wasi investigation yam kan chatari America gi site gi madugumba failure so thok to bam su prithvi magda madu yamda chopagi ofam ni dra madu yamda kana khandari karam haino oikibano haidra so makoi chingkhatkini red sea kayam lu mafam no foot kaya luriba natraga kilometer kaya luriba madupur chingkhatna pukigani adubu samudragi thumhi chelba ising manungda F-18 fighter jet ama USS Truman da docking to matam da parking to matam da failure oiduna madu on thakre haiba se prithvi gi mafom kaya da naina kresini America gi site gi masi admit pudi tawri haire adu masi just failure amani yamna chawp case nate khajik soi ki bana oi ki bani haiba fom mention tawi hairi makoi gi site gi masi su masigum wari se pangta tadri wari ni madudi asumhaina fighter jet amma kaishuna tabada samudra tatuna mangki bagi chance oibase amrom de Iran de paw tari madudi makoi da explosion oibani makoi gi port explosion oibase masi anirak oikhrabani asigi matungda makoi da masina loiti mathang explosion oiraktuna ngasi numit marni sida amana tra ama explosion oibase hojik Iran da thokli hai aduga ngasi su explosion ma thokre hojik phawda makoi gi mi series 72 muk series ne ngasi gi explosion ama oikre masi port na te to pam dale adu makoi gi am important oiba pam dani kai dano Iran gi Isfahan hariba mafam makoi gi National Security Council gi under da thabak suba adu factory ni hairi makoi gi gun powder saba Iran gi government gi adu factory ni masida pokhai bani hairi aduga gun powder factory means barut ki factory ma pokhai ba haibase kari situation oram bani Iran da kai ro handak oirak lise ngasi numit marni consecutively pokhai ba amukna porta pokhaire aduga porta anirak sura pokhaire pa asigi matungda amuka mokai gun powder factory or barut factory that pokhai par semasi kari no hujik Iran makok sare ali khomeini khangamde makoi gi security si kari or bro makoi gi manung tin janga bra nataga kari kana lak la karim tore kari wata khangde mokai bram jange ngasi pokhai se am sathini aduga barut gun powder gi factory de pokhai par se masi arai chamdi oiro hujik hak mamang ki news ni masina kaya amuk si dori pa hai bangamde tambangamde aduni hujik oise Iran kari oirbono kari amta hai ba khangdre aduga social media da asumasu mayamna dum thangadarikli post share tori ehari maldi hairi pokhai pambase Iran ki aduga factory dani haina claim chu tawnarak limauti yamna sathi bo khuchukulai sapa Iran gi mokoi gi military gi oina aduga mani hain chu iri hairi but masigi se gun powder factory amati barut factory madudani hairi masi Isfahan city dani amrom da
America amadi makhoi gi marakta peace deal gi maramta yamda kana su wa chathari bani aduga asomdana asum mathang pakhai ba masi kari no makhoi khangamde aduga Isfahan harba city si Iran ki amna important or city ni masida makhoi aircraft carrier safam lai makhoi gi fighter jet safam lai masig matung da drone safam lai kai no military gi am important or aduga pot chasing safam se Isfahan sidani Isfahan sida makhoi nuclear gi adugumba makhoi gi project tawpam amasu lai bani masigi Isfahan sidani Natanz uranium enrichment factory ka makhoi gi laibado so masigi Isfahan city asini yamna kana Israel na attempt to laklise adu makhoi anti attack to banati open kana so hai ngamte masi Iran da Israel na attack to rak pani haibsi kana so hai mate clue ka su leiti makhoi da just pokhai bani karan pokhai libno kani khangni makhoi gi manung gi mi na khang manatna Isfahan adi gun powder factory mauda laiba mi sing asu koi bisni pokhai rak taba adu nuclear gi yam da kan tok torok masida mathang pokhairak pase masida Israel na lak attack to busu kari matam adu gi proof leitaba amata leitaba aduga America gi side gi su kasu leitaba makhoi gi yam intelligence na event makhoi gi spicing paisano lerangani madugi mark to pokhai ba harise Iran da kari changliba maduti kanan su haim ngamde masigi su worldwide ta hojik naina ba news ni nai khoi ni just cover tawjaba ge wani masida kanana tawriba kanana tawtaba madudi Iran na khangre amrom da hadak Pakistan amadi India ke marka chatharise hojik awai kum oiri India na su asi hairi Pakistan na su asi hairi madupu masi kari development oiriba karom da lakadoriba karamba mairam da chatkidoriba aikoi gi peace pam jai country animak peace ta laikiba aduga ai gi ba thodok adu gi measure ama lokhatlaga madu pam jai khoi di peace pam mani na adu masigi issue ase Pakistan am di India ki marak issue ase sensitive oi haiduna masida thoira ngang jedre adubu carrier 247 da makoina masigi related semlakpa video khargi headlines de asum pa asum haijege Pakistan got badly exposed at United Nation da pukhatuna ngang na kre India amadi Pakistan gi maram da wafam ase adu masida badly exposed Pakistan gi izzat oiningai oikhidreseni masi wafam sima makoi gi video da aham balai ani subna Rafael deal transfer of technology masi gi matag da India gi Rafael gi deal gi matag da Prashant Dhawan na high perform lai China sent this insane missile to Pakistan masi gi wafam sibalai Pakistan da missile type ama China na Pakistan da pisan ba madugi wafam da makhayam kanna naina po wafam leire aduga 130 nuclear missile aimed at India masi makoi gi minister amana haiki haipo wafam se masi da suyam kanna nainari maudi makhoi da suyam nuclear lei amati tawna tare di India da kapsin gani ka haibwase hasugumba video khara makhoi dum sem nari adubu India ga sokna ba se arai bo phom de oiroi hojik India se am kana khanari haibani aduga prithvi gi country kayana India bu support towi karigumba war to na ki bitar di India ki back ta kayam lai amasung Pakistan ki back ta kaya lai masi oidra kadormi war oi khibat taragadi masi war ki matungda chouba tabuk lai madudi hojik Russia am di Ukraine ki maktu war chathakre Russia ki back ta kana lai Ukraine ki back ta kaya lai masi chawra factor ni dana adum haina asigumba ofam ka su nainari so hojik pawda wase lan tawkhini khotkini haibagi kari amatadi wari di leitri adubu hojik su tension budi oitabana te adu kari oira kari tungdama du hai ngamdre